ꯄꯤꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ Manipuri Chief Minister N Birenda Champion of Science Award piduna ikai khunakre SBI gi Deputy Manager oiba miyoi amana nomoina kapada naha ama leikidre amasung Health Minister nanga se Jiribam ki District Court Complex Jail Hospital amadi Jiribam T State ki phibam yengsinkre Hauzi makhatana pau sandongna pizari Manipur Chief Minister N Birenda singthaninga oiba makhada state asigi lengakta awonba ama purapang ngambagi damak Champion of Science Award piduna ikai khunakre New Delhi ki Bigyan Bhavan ngasi pangchokhiba tharumda mana asi India ki Vice President Venkaiah Naidu na mana asi khusinnakhibani atai award singi manungda Food Processing Union Minister of State Sadbhi Niranjan Jyoti Tribal Affairs ke Union Minister Sudarshan MP Nisikanta Dubey su yauri Award si District Samatala Mangagi singthaninga oiba Progressing Niti Ayog na yengsilaga pibani Manipur gi oina district singi tongan ba parameters singi all round development yenglaga khanbani Award si India gi Chief Justice Oramba KZ Balkrishna amasung Supreme Court ki Judge Sudha Mishra na lusingba juri amana khangatpani ngasi ki tharam aduda saknarba politicians amadi leaders singsu saruk yakhi Ngarang numidang sarang na pung tara makai muktaba aduwaida Imphal West District ki Lamphel Police Station ki manungsanba naurem thongda miyoi ama nomoina kapadigi laikitre laikitraba miyoi adudi Salam Persenta sahi kungamanga apokpa S Tomba sangangai usekondigi ni hairi ISTV News ta phangba pawda nomoina kaplam liba miyoi adu police na point 32 ki license nomoi ama amadi I-20 car amaga konana fare hairi Farwa miyoi adudi Sabungbam Buddha Chandra sahi yankai gataruk apokpa CS Babudhon Sagolban Tera Lokrapam Kaidigini Mahak Housing Deputy Manager SBI Branch Laimukongda Laibani Thodok Asida Laikhidraba Salam Persenta Galoinana Mamanaba Tareka Car Anida Narem Thonglomda Lakpada Sabungbam Buddha Chandra Gari Maning Handuk Hanjin Tabada Ningai Sangdana Podiki Thodok Asi Thokibani Hairi Laikhidraba Salam Persenta Rims ki Mokta Postmortem Taunabagi Damakta Thamkre Lamphel Police na case ama lakhotonami si asigi matangda thijin humjit magi thabak sathakre hairi Amaramda Salam Persenta mihatpu yaningda ba phongdoktuna sangangai mapata miyamna tidim lambi thingbagi khongjang pung amaram chatharure mafam ajuda Nauriya pakhang lapak kendagi MLA S Subhash Chandra amadi Pasoi kendagi MLA AK Mira bai laktuna miyamga wari sanakhi tungda miyamna lambi thingbagi khongjang sangsilamba du handokhi Misi asigi matangda semkiba JLC na sarkar ga hauzik phaba japchana wari sanaba leitri Mapalamda laikhiba Chief Minister laklaba matungda memorandum ama pisinaba thaurang tori maraksida JSC na makhataba khongjang sangsinaba sem saduna leiri hairi Loidena sarkar ga wari sanaduna chapchaba warusin ama puraktriba phawba asiba haksang sulau khiroi hairi Thaudok aduda hakchengana yauruba laikhidraba percent ge mamanaba wahengbam sanahal koba miyoi amana phongdorakpada makhoi miyoi tarena kar anida Tedaromdigi Oripok Naurem Thong Tamna Lapagi Golai Amada Gari Mamai Laitok Asin Taunaba Khonabada Thaudok Adu Thokibani Makoi Taret Adu Sengmai da Pangthokpa Isai Ama Yengnabagi da Maksat Pani Hairi Health Minister Jayanti Kumar ngasi Jiribam ki District Court Complex Jail Phamung Yangkhai leba Hospital amadi Jiribam T State ki phibam yengsinkre Ayus Hospital ama sanabagi mafam su yengki Phamung Yangkhai leba Jiribam Hospital gi tangai phadaba facilities sing mathang sahi January phawagi manungda piregani haina minister thajaba pikre Minister gi khongsa aduda Law Secretary Ningthombi Athokpam Registrar General Manipur A Guneshwar Sharma BJP Manipur Pradesh ke General Secretary Administration ke Sarat MLA Asapuddin DC amasung SP Jiribam saruk yakhi Minister makata na Phamung Yangkhai leba Hospital asi mapung phaba hospital ama ohenba ngamdrabasu tangai phadaba facilities sing mathang thagi January phawada thamlagani Tongan ba test makhal Yangkhai gu humdoi liamna taunabagi damakta free diagnostic center amasu mathang tha phawagi manungda hangdoklagani haikhi Mayam galay mo na ba free diagnostic adana Raja Singh haibagi free da setting da gida test mayam am tong I test awgera am tawgera ana makhan sura makhan Yangkhai gumdoi 53 different tests si mayam se pulab koi lobi ana ba akhi tongan ma makhan mi tim mama hostel si mi na ta ba tongan ba tim mama si le laga bechin mayam tu khilag mat mai to hanji
Azuka ki President M. Maipaksana Mangangna Hospital asigi award apasing mensindabagi mayukta Civil Society Club Maira Private Single Wedena Pung Nifunipan gi OPD Thingduna Wakami Pam Tataramba Adu Minister na Thadaba Pibadagi Handokle Hospital asigi Specialist Doctor Nurse Amasung Atay Staff Sing Thambinaba Measure of Person Theater Ama Amasung Refrigerator Yauba Mok Thambinaba Taksile Thabak Haitaba CMO Transport Taunabasu Minister Taksile Haike Salai Holding Private Limited na putopa mathang sagi calendar amasung diary ngasi Siamin ka Managing Director Narengbam Samarjan release tawkre Terada leba Salai Holdings Private Limited ki conference hall da pangthokiba tharam aduda Vice President Board of Directors sing sarup yakhe Tharam asigi mari renana Salai Holdings Private Limited ki Managing Director Narengbam Samarjana Salai ne eco friendly aba problem sing puthona ba honari ngasi phongliba diary amasisu Salai gi craftsman amasung artisans singna wada haktuna ahanbu ena diary listing ahum maipa na puthopani Makata na hiyan na apaba maungda puthona bagi thaurang leire masina aikhoi gi haising basing utpagal loinena sintha amasung pibangam lagani haiki Hariba diary sigi magi makhumda ahanba magi cover da yekchariba magi ibudogi magi saglon amadi ibudona piriba khangaliba mayamda lebak mayamda khangaliba paujel aduna la kauba uya amana masi awang kabudi ga holaga masi malem aikhoi gi nungsiraba iri pak iramdam nungsibi lekol asida anabo yawol ama soidana purakabani hage puraklagani haibagi oiba madugi oiba nungi wakhalon adu koi pongduk sabani Nupi obigi kai kumnaba manghan madal senaba samuro awang lakai digi abuzam tomisna gi matakta wangoi police station na south seat thagat taba yaningdaba phongdok chuna samuro kaithel da miyamna waka mifam chathakre haukiba august kunga tareta thokiba thodok asigi south seat athuba matamna thangat chuna mara leba miwei charak pigadabani natrabadi makhal makha kayagi khongjang sangsilagani haiki Minister Masama Wangoi the Puncture Lapatigi, Mangwanda Koyam, Irang Tok Nabagi, and what Toring Matamsida, Mazi Kumdare, Mara Ladaba Anganupaze, Soiden Aquin Akanba, Dandi Pina Batogani, Aduga Saida Pigani Hidame, Adunga Sipaba, see Minister Masana to Tumina Dum like Tokre, Sassi Tankakani Tankakani, Aquina Tumina later Tankala winning, Septembergi, Tankulum, Sashi Tankalena Hide, receipt later me, receipt you have a matamda, Wangoi the Quina Salaga Tirure, Sending Zipire, Spidama Matung the D, Sassi Tankapalalamdre, see Minister Nazu, Sarkanazu, Atoba Matamda, Sigi, Marwanzi, Quidi Ponto Papami, Atoba Matamda, Togani on Tauro Habazi. Human Right Law Network ki chahi gi mifam Rajasthan tha sigi tang tala mapan dagi kun honde bhawa pang thokre mifam as the India gi state kun ga manga dagi lawyer amasung lup asiga samnaba activist sing saru yakhi India gi tongan tongan ba mafan sing dami bagi hak khongaung naba isu kaya marom puthokuna khanakhi Keso Chandra Wangkhembo NSA panduna phajin kiba khanabaga loinena lup asigi founder Dr. Colin Gonsalves na yaningdaba phongdokhi To use the F word or to use the swear word is part of freedom of speech and expression. It is lawfully used, it is justifiably used, and for the state to try and arrest such a person is totally wrong. And I do hope that Keso Sangh moves to the High Court immediately and gets bail. In this matter, not only should he get bail, his entire prosecution should be quashed. On the face of it, on the face of the FIR, even if you accept the contents as correct, that he used a swear word, it is totally permissible under the Constitution. It is part of freedom of speech and expression. Every journalist, every human rights activist should stand up and support Keso Sangh in this tyrannical use of law against him. India government na cable service providers singi anoba tariff thorok liba si yabang amloi haina kasampa lema zamlai kai community hall da wakka mifam sathakre saruk yakhiba all Manipur local cable operator association ge joint secretary maibam serjina Manipur gumba sel tumgi phibam phataba mafam singda anoba tariff asina sauna awaba pibata natana miyam da su sauna khudung sa da bakaya mayok na halagani lawrak liba anoba khongthang ase yaning de haike India government gi try haiba sinda broadcaster singda anoba tarif ama sanaduna masa masa gi MRP lepkadamni haibagi matang sida famjo sin protest ni masina akhoi gi lairaba Manipur gi praja singda asobo chaitheng mapiba amadi masida jibika hingjarba elsu jingda yamna safu mapiba maram masina haiba tarif asi hana gi package 250 sina channel loina yengba phangliba smaina haiba package asi hane maino phangan biu anoba tarif asi strongly condemn tawi haiba wakham asi thamjani
BJP government na journalist sing ikai kumnadaba amadi laksinaba honaba laite Kishore San kauba journalist ama NS da book tokhiba adu NS gi board na ayaba pidaba matungda oikhibani haina nauna BJP Manipur Pradesh ke wangangloi oina khalaba lamsang kendra gi MLA S Rajan na phongdokre new secretary te leiba mahaki office semada pangthoba pawgi mifam amada S Rajan makhatana Kishore San hariba miyoi asip mamangdasu haihei daba tawhai daba thabak kaya tawbudigi anirak phawraba miyoi ni mahaki marumda kanaguma khara leiraga खुनेक्ता ngang manba wahi wata kaya thengnari mahana social media da thagatpa wafam sing adu atamna tawba manbagi thawong thengadaba nate Manipur da lenga leba BJP na lusingba government asi pamusingba ikai khumnasaba government ne kanagumba gi hak government asina matnaba hona basulaite hiramasida miyamna lana lobigenu haiki tawroiba NSA palibado madu yai natraga yadi haiba confirm tawdudi aikoi chief retired chief justice samana aikoi chairman oiraga senior advocate sing leiba mayam sing ado maduna board ta putho ka na mongonda charge tawroiba se yai chumi natraga chumde haibana singba mayam ama aikoi nainara kanda confirm tawbuni aduna aikoi Kishore San gi matang da mayam na pangai hairiba sing ase masi government asina tawningdana tawgiba nate aikoi mana tawruba thabak tuna mana phangbani haidana ha haijaningi masina aikoi press ki chininau singda government asina ବ୍ୟବହାର tawdaba kainu tawdaba amatta leite aduna aikoi gi chief minister aikoi editor oiraga aikoi journalist oiraga horakpa laibak sibu chumthongna ba honabada yamna chawba thodang role lawraga lakchaba dugumba amani aduna mahangna aikoi gi leiriba journalist ki ithikpu yamna ବ୍ୟବହାର tawjaba dugumba government amani haidana ayang haijaningi Communist Party of India ge Maudra Humdi Suba Mapok Kumon ngasi irabol babanda Manipur State Council CPI na sinduna pangthokre thoram adu da CPI Manipur State Secretary L Sotin Kumar Secretariat Member L Iboyama amadi A Lala yauna lusingmu kyana saru yakhi L Sotin Kumar na CPI na lebak asida makhal kaya gi ihong tawduna khunaibu afaba lambida lakna thaudang lawrakpana ngasi phawa vote ka ba kadaba ahong makhara lamdam asida purakpani haiki Sri Birena Litova Sumba Sarkar se Masi Ngasidi No Matakangana Makan Kayagi Mute Minay Kaya Masina Ekoida Kayamuk Yamna Makadaba Sumba Basta Kayada Domination Mangamba Ngasigi Sarkar Numit mangani jathagadaba ahumlak subarajasuri Begachandra Drama Festival ngasidagi MDU Hall da haukre Theaters Mirror Imphal Sinba Festival asigi haudapagi tharamda Manipur State Kala Academy ge Secretary L Kishore Manipur Sahitya Parishad Imphal ge President Professor I.S. Kangjam Susaru Yakhi L Kishore na drama yamagi sang hanthalakliba asigi asoba maram laigani Theaters da thawai yamna yaurabasu hingdaba yadabanina matam kaithokpa ngamlaktaba amadi sel thum phanglaktabana Theaters ki khongjel taptharakpagi maram oiri haiki Professionalism gi kano si sanction ba matam dai koi kamaina sanction ba ya ga dage lady group sing se koi hojik actor gi problem lai actor gi issue lai ai khakta nate ayamba hai ba kano sing se group theater ge director sing se artist famna na ba hona ba aduki matik awaba ma oiba se koi mayuk na ri bani Art and Culture Manipur State Archive na sinuna namit humni chathagadaba seminar yauna kuntramapan suba archive week na sidagi Manipur State Archive Complex ta haukre haudopagi tharamda MLA P Sarasandra amasung Professor M Joy Kumar saruk yakhi Archive week manungda Manipur British War a discourse on the time line of the Khongjong War haibisida akhang ahisna wangangani State Archive ki Deputy Director Abdul Kalam na archive ta leiba mamal yamlaba miyam na kanagadaba record sing khangelaga phongdok na bohonari haiki Manipur State Archive ta leiriba record sing asigi haidagi hen mamal yamlaba aduga prajada kanagadaba record sing asi soi koi cham khangelaga akhang ahi kya ga tanaraga publication khara ma puthoke na ai plan tawjari masima Masagi Oizaba Tiduna, Songtok Song Sintabami, Karana MPP, Manghal Lambani Haina Party, President Jugin Rodangosi MPP, Yankaga Matu Subampo, Kumon from the High Cray, MP election candidate Ogadabami, Anigi Mingsilau Tokre, Mikala Sigi Damak Inner Manipur Parliamentary Constituency, Damakta, Housing Party, President Odiba Ozugindro Amadi, Outer Gana Sandel District, Hekak Popi the Gay, Laikam Kaipuni. President Jogindro Namakata na haikibada Manipur miyam MPP but hazaduna mihut kyarak thagalakre mai paklaba matamda masaya kanaba yengduna atoba party da songkiba kaya yaukre Housing MP Susigi President Wadibati and Haukip asi party ki ticket mai paklambani
ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯗꯒꯤ ꯀꯥꯔꯝꯕ ꯑꯣ ꯖꯣꯏꯁꯨ ꯄꯥꯔꯇꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯌꯥꯎꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯈꯤꯕꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯄꯅꯤ ꯃꯥꯡꯂꯨꯔꯕ ꯊꯥꯖꯕꯁꯤꯡ ꯍꯟꯖꯤꯜꯍꯟꯅꯕ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 8 ꯆꯨꯝꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯕ ꯑꯩ ꯑꯇꯩꯗꯩꯗꯤ ꯄꯟꯖꯔꯔꯣꯏ ꯑꯣꯖꯣꯏꯃꯛꯅ ꯄꯥꯔꯇꯤ ꯊꯥꯗꯣꯛꯑꯒ ꯕꯤꯖꯦꯄꯤ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗ ꯃꯥꯒꯤ ꯊꯥꯖꯕ ꯂꯩꯔꯛꯇꯕꯁꯦ ꯃꯁꯤꯅ प्रजाना रीजनल पॉलिटिकल पार्टी यौरंबा अदुगुंबा भाव चोंग्रबनी हाइबे वाखलदो अदुइदा अखोइगी सिधरपने लौजै अदुबो हौजिकती मणिपुरदा लेरो प्रजा सिंगसिना आई इसाने इसाबु इरोमदोम लेसोब ngambagi मदुगी वाखलो नत्रगदी अखोइ हिंगबे यारो हाइबगी साफु अम लाइबसे मसी दे इरोइनरगा हंदक एमपीपी की थादोइबे एमपी एनिसे सुक्चो सोदना प्रजाना अखोइदे मेंडेट पिरकनी हाइबगी थाजबदु एमपीपी की प्रेसिडेंट अमोइना आइना ngasi mayamda अखोइगी मीडिया की थोंगदा आई हाइजरी Sangai Artist Association gi anova sumang kumai wahang ama ngasi palace compound leba sumangila sangyanda akhanaba so amaga loinina release tokre maipak sana haurang bomna iba sumang kumai asina India gi international border da leiba Manipur ngamkai wathok singda India na kayam yamna asumba thodang lawribagi haiba asida yumpham oibani lila asibo lamjin lamtak liba iboyama khumana ISTV news da matamatam gi leiba ki thodok wathok kayada miyamda pauzil pina bohonabda traditional medium ओरिबा सुमांग इलाना असोब थौदांग लौदुना लाक्ले मणिपुर ngamkhai isudasु सुमांग इलागे मरिबा थौदांग अदुगा लोइनेना लीला अस्ति पुथोपनि हाइखे सिदा अखोगी मणिपुर हाइबा फजरबा मसक अमखक अखोगी पाइ बुंग थंबिरमि ngasiदी अखोइना मदु चपचाबा अखोगी बॉर्डर से कराइदनो खंगदबगी अवापा अमल लाकपा थंगनरिबा लेपाकसिना मसेट मसेट लौसलकबगी कोदोंग चाबो मयाम लौसलकपा अखोइना सुम येंगदना लेबगी मोंग ओइना लाकपा असिदा कोइ करी तौबो ताबगे मियाम द कोइ कमाइना पाउजेल अमा पीरकांदा अखोगी मागी दोरिबा इरैपा इरमदमसु करमाइना कनगनी असुमबदु कराइदनो हाइबजे थीबगी मतमदु ओइरे हाइबा तसेंग लीलासिना पाउजेल अमा पूरी Library cum Self Help Group Center ki hall ama Forest and Environment Minister TSM Kumana Moirang Purel da hangdokre Moirang Purel Youth Club da pangthokiba thorum aduda Laitan Tem Pisak amadi Kuman Tem Rasmani Susaruk yakhe Minister Sam Kumana ngasi hangdoliba library asida afaba makhal gi lairik kaya thamduna hogolak riban angang singda lairik pabagi hainabi leinaba amasung tungi afaba mirol ama oinana ba honagani lairik lasu haihogdraba ahal singi iba paba ngamnana ba akhanaba class amasu tawragani haikhe मीजी चाकलबा थाती वाबा कोकि चाकप योदबा बयाकी चना वाखन कोइ वाखन लाइतगदि चाकप यारोन आइगी गागी पैसा का फंगदबि दमक्ता एनवायरनमेंट थुगाइबा मीगी मचा मा लाइला सुयम फरे हाबदा मदु गना कलक पाहनदि मीगी मचा लाइ फरेदो अदु आई चाचु लाइ तमनगेना तबताय Mahatma Gandhi ki sama yang kai subama pok kumon ke mari denena lu nanba India nupi singe sep India amasung yumthong khuding da toilet thamgada bani haiba pauzil pujuna August tara gani chwedegi India gi tongan ba city sing satluraba Coimbatore degi masaga sahi yang kai surabi sangita Sridhar ngasi Moria da thunglakrai Border town Moria da mahana tongan ba mafam sing yang sin ki integrated check post su sangduna toilet matiksana laibra haina yang sin ki mage khongsat asina ngasi phawada kilometer kaya Matom da thauduna India gi city lising ani sama yang khai ga manga border taraga nipan thungkre mahangna aikhoi gi more paumida India gi oina Manipur asi India gi atai state singa yengnabada nupi singi khakta natana miyam gi oiba lu nan ma toilet sing matik sana lainei India gi saukholaba state kharada ngasi phawa toilet matik sana laitri masina nupi oiba singna khudung sa deba kaya mayok nari haikhe more gi Tamil sangam gi miyo sing unaraba matung infal gi damak more thadokhi इतने दिनों में जो भी मैंने अपने देश में देखा है ये स्वच्छ भारत अभियान नेशनल हाईवेज अथॉरिटी बॉर्डर रोड्स ऑर्गेनाइजेशन बॉर्डर सिक्योरिटी अपना आर्मी का कमाल जगह जगह पे मैं देखी हूँ ये सेंट्रल गवर्नमेंट की प्रोग्राम्स है महिलाओं के लिए स्किल डेवलपमेंट जो भी वो हो रहा है इसकी ग्राउंड रियलिटी क्या है मैं खुद देखना चाहती थी United Forum of Bank Union na India pumbada sangsiliba khongjang sarukamu oina Union asigi Manipur State Council na sinduna MG Avenue jalaba SBI Bank manungta wakal mifam sa chakrai Council ge Chairman Saram Bizoina Bank of Baroda Dena Bank amadi Bizya Bank punna Bank ahum punsin ba asina miyam da saun awaba pigini haike tungan ba oi private sector agriculture sector the small scale village industry sector masi leiriba mayam sing sigi लोन से यौननबा अपिक्पा
senthangda apikpa sendoi lauraga hairiba bharot pumba chakhunnabi damakta oi bank branch hangdoksi corporate houses singna loan lauthok khibsingse mokhoidagi yam tuba athuba matamda akhoi huge bed loan se recover tobiyo Revenue Department na lising ni tara taluki megetang taraga matweda kaukiba LDC ge post haidoktana leidibasi yaningti hainangasi return test successful candidate of LDC Revenue Department lising taraga taluk batch na press club tapang topa pamusinga unabada phongdokre Union Trust ge President Thoksom Chiranjit Revenue Department na kaukiba post kya ge manungda fall haidoktuna thabak tokhiba yaukre amadamda handak December ge tang kun humdoita cabinet mifam da LDC ge post asi kakchatle haikre cabinet na kakhiba post asi ge matang da su khanghaningi sabsaba response phangdrabadi ban taunaba sem sare hairi Paikhacho koi LDC ne yan han tok jawani atai jina ko na to bujawi same day to mina bujawi haiba sing ji loimak appointment phangdana thabak ka bu yaw rabani LDC na hoji pokta dum namjal thambiwa miyam gi numichi da su chatlure honorable CM na thamu pwase sigi SIT unit ama semi election code of conduct lower kanda moi tigal halani haire moi honorable CM haik matuina tigal le tigam tamda November ki tarik kunga mapan sida moi media da thadore release tore magi revenue department gi laukiba post khudi makse aran bam te yaudre haina press release tore haujina muk ngang han gi tang kun mak thoi December gi sida cabinet decision loga ka answer script phobol leiram de haire akoina thamjini wafam di moi decision laukiba cabinet ki cancel to wafam se handopiu warba kuina ngai jaraba kuigi written successful candidates revenue department gi se simtang consider to view Kurai Kendra afaba thangnabi sing phangdaba lambi thong matam sangna ningthina sembidaba amasung lamlong kaithel sadabagi mayokta CPI Kurai local council na khongjang sangsilagani hairi ngasi phamkiba local council gi mifam amana Kendra sigi housing oiriba phiyum khanaraba matung khongjang sangsinaba warep laukhibani lising tara taruki yuwa habada ati akai thopodigi sidokhiba kaithel urep uyung tam khraba matungda ngasi phaba sabidaba asida kanyaingdaba phongdokhi housing pawge makthana aten break amalawinsi Christmas samadi anubu chahigi mega offer pijari offer sing adudi Wagoner rupees 51,500, Alto 800 rupees 36,500, Alto K10 rupees 36,500, Vita Brezza rupees 15,000, Zaya rupees 44,500, Swift rupees 26,000, Celerio X rupees 46,500, Eco rupees 14,000. Lakaduriba 2019 dagi gari gi mamal hengatcharagani masigi mamangda akaknaba matamgi achouba offer asi lawbi ho Eastern Motors Maruti Suzuki Arena W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Tata Gitanish, a Tata's product, India's most trusted jeweler, opening on Thursday the 27th December 2018 at Thangmaiban DM College Road, Imphal. Lakliba December gitang kun gitaret sagol sel numitta Thangmaiban DM College Road, Imphal da Tata Gitanish hangdok charagani, a Tata's product. Miyamda khanghanjaba charumai thadok piganu lawfamda chaikhairaga microbial decomposer sizinaduna leipak leihau hengat hansi Saru mai thabana saru da yauba pambigi machinjak ayamba mani londuna manghalli loinana nungsi chu molhalli saru patha laga amuk hanna khojin basina lawfam da organic matter hengal halli saru lawfam da mo hanjal hallachi Medland Home Healthcare Service. Post vacancy. Name of post: Home Healthcare Nurse. Qualification: A&M, GNM or BSc Nursing. Experience: 1 year minimum. Number of vacancy: 50 numbers. Salary: 5,000 to 10,000 rupees and above. Walk-in interview today onwards till 10 January 2019. The office of First Floor Axis Bank Building, Porompat, near Jennings Hospital. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities. All of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School.
खंगनजबा सलाई एग्रो प्रोडक्ट्स प्राइवेट लिमिटेड ना अखोई नुंसीजरबा येलौमी सिंगी मफमदा हंगाम मरु फौ यांगंग अहिंगबा अमसुंग अकंगबा सिंग अहिंगबा अमसुंग अकंगबा चखौ पुरैतोन मोरोक अकंगबा कंटक गेहू जीरा अमसुंग फदिगो मरुना चिंगबा पोथोकसिंग असिगी सप्लायर कौजरी अकुप्प मरोलगिदमक पिजरिबा एड्रेस अमदी फोन नंबर असिदा कांटेक्ट तौबियो जोलिप 100% नेचुरल सिरप अमसुंग कैप्सूल यू थकपदगी ओइरकपा अवाबा चैथेंग हक्चांगी लिवर सोगलकपदगी कुचू सेंगक्तबा हक्चांग सोक्थरकपा तुम्बा चाबा यारक्तबा खोंग हांबा नुंगारक्तबा सिंबु फहनबा ngamba amata ngairaba upaidi जोलिप सिरप अमसुंग कैप्सूल डायबिटीज सिंगिदमक्ता जोलिप कैप्सूल चाबियु ब्रेक की तुंगदा मखाताबा पाव पिजरी माइटे यूथ ऑर्गेनाइजेशन चुचानपुर के तलागनिपन सुब फाउंडेशन डे थरम इबुदौ माइके ngakpa लाइबुंग खुबु जाम्बा चुचानपुर पांगथोखरे थरम अदुदा यूसीएम के प्रेसिडेंट सुनील कराम यूपीएफ के प्रेसिडेंट डब्ल्यू सेकेंड माइटे सोसाइटी चुचानपुर की मोरांगथेम थोइबा इमा लेमरोल लुप चुचानपुर के एडवाइजर आरके तोनु क्लब असि प्रेसिडेंट राइसम नीलकांत सुसरुप याके क्लब असि मेंबर ओरिबा सकनारबा एथलेट एल टिकेन एफसी गवादा यावबा आईएसएल सानरिबा चिंगन सना मोइथाइगे सानरोय एम कोबेदा मना मथुम पिदुना पुनिंग थगोतखे यूसिंग प्रेसिडेंट सुनील करामना लमदम असिदा खुंदामिनरिबा अखोय खुदिमक अमत ओइना लैमिनदुना साखोतपा लमदम अमा ओइननबा होनगदबनि हाइखे क्रिसमस की नुगाइबा कुमै सिदा ngasi MY gi thoromasi ki mari lena apil tawjani ngisi particularly Christian satwa community singda Prabhu Jisu polokwa gi harau nugai basina Manipur da intha tataba shanti leba miya nipul leitaba shanti leba Manipur ma porku oresunu hai basin bai apil tawjani बिष्णुपुर डिस्ट्रिक्ट एडमिनिस्ट्रेशन जेटी ओ बिष्णुपुर अमदी डिस्ट्रिक्ट यूथ एफेयर्स एंड स्पोर्ट्स नपुन्ना सिंधुना बिष्णुपुर मिनी सेक्रेटेरिएट कॉम्प्लेक्स लेबा पंचायत रिसोर्स सेंटर की हॉल द क्लास 10 अमदी क्लास 12 परीक्षा दा 10 पोजीशन फाबगी मनुंग द लेबा महरु सिंह अमदी अफबा सानरो सिंह द खुदोल पोत पिदुना पुनिंग थगोतख्रे ngasi की धर्म अदु द बिष्णुपुर की एडीसी एन गोजेंद्रो जेडीओ जोन 4 एन तिकेंद्रजीत एसी टू डीसी लिंदान सिंह बमिये केना सरुप याखी नोमगी अबे एनवायरनमेंट अवेयरनेस कैंपेन मंगसी अवांग पोसमंग खुनो कम्युनिटी हॉल पांगथोखरे ह्यूमन रिसोर्स एंड सोशल डेवलपमेंट ऑर्गेनाइजेशन एनवायरनमेंट डिपार्टमेंट का कुसम नरगा पांगथोखि बंगसिगी थरम अदुदा ह्यूमन रिसोर्स एंड सोशल डेवलपमेंट ऑर्गेनाइजेशन के डायरेक्टर एस राजन एनवायरनमेंट डिपार्टमेंट की डेप्यूटी डायरेक्टर टीएस भोकेन अमदि लमदम अदुगी अहल ओरबा मिये कयाना अथोबा मिथुंगलन सिंह ओना सरुप याखि थरम का मरी रेनना डेप्यूटी डायरेक्टर टीएस भोकेन फोंगदोखिबदा तोंगान तोंगान मखल की अवेयरनेस प्रोग्राम सिंह पांगथोकनरबसु एनवायरनमेंट की अवेयरनेस कैंपेन अदुना ख्वाइदगी हेना दरकार ओय पृथ्वी की ओइना हिरम कयादा साखरपा तानरी मसिगी मनुंगदा एनवायरनमेंट की फिबम फगतहनबा लमजेल तानबा हाइबसना हेना मरु ओय एनवायरनमेंट असी मियोइबा समाज के हिंगबगा मरी लेनबा ख्वाइदगी मरु एबा पोषक अमा ओइबना ngасidi पृथ्वी की लेबा कयाना इकोलॉजिकल बैलेंस कायदनबा अकनबा थबक पाइखनरी हाइखि कोई एनवायरनमेंट असे कंदवे यारे एनवायरनमेंट सिंगपसिना ख्वाइदगी मरु ओइबा अमा ओइरे फुरा दोलानगी गाड़ीगी चौखटपदो मदुरतब उवा थादना यामना नुआइना लेबा इन्न सिकना लेबा चौखटपदो मदुना असिंग चौखटपनी हाइबसे मिपुम खुदिंग खंबोरे बीजेपी के वाइस प्रेसिडेंट ओरंबा मोरांगथेम हेमंता बीजेपी की तोखरे हिरमसी की मतंगदा महाकी फम थादोपगी चेरोल अमा स्टेट प्रेसिडेंट पिसनख्रे वांगजिंग टेंथा केंद्रदा अहुमलक माई पाक्तुना मिनिस्टर फाबु ओरमलबा हेमंता महाकी वाकस सिंगल लोनेना नेशनल पॉलिटिकल पार्टी अमदा अथुब मतमदा यावरगनि हाइरी वाहिंगम समुंगौदा थोंगाम शांतिगी थौसिल मखादा मोरांग केंद्र प्रोग्रेसिव फ्रंट सेंग अमदे युम कुमननब जिंगा बंदल मरी मतेंग पिख्रे फ्रंट के सेक्रेटरी उत्तम कुमार ना केंद्र असिदा लारबा कोकननबगी पांदमदा संखिलकलिबा खोंगथांगी मनुंगसन इमुंग मनुंगी फिबम सादना लेरबा मसागी फिबमसु सोयनारबा मोरांग केंद्रगी तेरा खोंगसांग बि ममांग लेकाइदिगे वाहिंगम समुंगौदा मतेंग पांगबने इमुंग असिगी यंगबिरगा मरी लेनबा डिपार्टमेंट सु मतेंग पिबियु हाइखि मैकैदगी डब्ल्यू अंगौदा पांगबा याव मतेंग सिंग असि अखोई सरकार चक्थोंसिंग मंगोन पांगबा याव मतेंग से मोरांग केंद्र प्रोग्रेसिव फ्रंट के मैकैदगी पांगबियु हाइना सरकारी मैकैदा अपील तौजरी ngarang nungthil thawal police station ki manung sanma thawal khetri lekai digi housing thawal haukha da mayum panba kuman tem ningol yumnam ongbi joy premi sahi kungamanga mapure ba yumnam benison ko benupi ama mahaki ka da thauri yandana siramle thodok asigi matang da thawal women police na kesam lakhotuna asi bahaksang adu lakholaga janims ki mokra thamkre nupi asigi
Makubok Manipok amadi Mapureba Benison Police na fare thodo asigi matangda ISTV News na nupi adugi imung manungdagi phangba paw amagi matung inna laikhidraba Joy Premi sahi manga ge masanupa ama hundok lami hauzik tha ahumgi angang ama Manipuri Mahak ngarang nung tilpung ahumlom taba matamde imung manungge miyo singda telefon tarok khana sainabagi wafam phongduk lami hairi tungda Joy Premi Thauri Yalagas Lairamle Haiduna Thawal District Hospital da nupa mayumgi miyosina pukhalambani thodok asigi matangda Joy Premi gi apopi ke S Sorojinina Phongdura Padamisi assisting ningai oi maram aduna athuba matanna mari lenaba authority na thidoktuna senari ba miyosing ain jo ebacharak sapchana PBU haina phongdurakle Marang karigi mabani toroga matak sa da masado chacha doinu ba icha do moina mara langjan mane ne moina soida ba ki icha do te maga bani ai moina mathan na sije banate sigi langla langjin paja na icha jigi noi bu angta thibi Wangjing Tetha Kenugi Manung Sana Leiba Texamaka Lekai the Leiba Haining Soy Maka Leipak Lokol Asi Isaudigi Awaba Kohnabagi the Makunza Sing Angam Senpam Kainaduna Lokol Asigi Awebigi Policing Semzin Kre Kunzamana Fongdoropada Low Pari Kungi Matikta Wediba Lokol Asi Isawi Awaba Mayuk Adun Lak Liver Si Koganaba Tavok Asi Pakat Puni Masida Mating Panglikiba Texam Gipradhan Ibo Yaima Amadi Langatel Gizilla Preseke member S Sawa Devi Yauna JCB Mating Pangmirikiba Simutagat Pafongdo Pagalwenena local MLA Amadi Lengang Asu Mating Pangbu Yavasing Pangbiu Haike Diabetes kidney function test amadi liver function free detection came among us Kabiso de Leba 7 MRG headquartered of Pangchokre non communicable disease cell Imphal East Amadi District Health Society Imphal Iska Kusam Nadana Pangchokiba Kem Aduda Kem Asigi Zawan Tamadi Akweba de Leba Mui Sahum Gematakta free detection Pangchoki 7 MRG Commandant L Priyadar Sinina Kem Asi Pangchopagemat Pandam Kadino Habigi Matang the Wafam Kya Tamlakli Koi Pumnamak Loinamak, Akogi Sipai Sing Su, Adegi Makogi Ladiba, Kogi family, Pumnamak Mayamse, Mio Sing se healthy oina, Lay Badarkar Oi, Haibagi, Wakalon the Sigi Camp, Se Pangtok Chabani. Kangpopi District Headquarters the Christmas ke Tharama Pumpana Pangchokre, Tharam Aduda Kunchanipa Suba Assam Rifles ke Post Commander Dr. T. Lunkim Yauna, Tongan Tongan the Miyakan Saruk Yaki. Christmas ke Tharam Tamilong the Harau Tiana Pangchokle, Tharamosi, Zaliarong Baptist Church Tamilongi Oena Haying Fabasa Chagani Hairi. Nonia District Sungasi Christmas Tharam Nini Sanba Oena Harau Tiana Pangchokle, Cultural Program Tongan Chongan Ba Masana Singna Tharamosi Gemapung Oeba Saktam Oedi. Kawui Karyo Mai Fomgi, Mahuta Manipur Kawui Union Haina, Maming Onanabu Warib Lokre, Tasigi Kungu Homdoida, GM Imphal, the Pangchok Manipuda, Kundariba, Kawui Miam Go Convention, Amana Waribasi Lokibane. Kongampat Awang Lekai Digi, Mutum Ningol, Hobism Ombi, Rebecca Kobusai Kuntamarium Surabi, Nupi Ama, Masa Anigalunina, Ngarang Ayuk Mayum de Toki Badigi, Handilaktre, Rebecca Fitmanga Wangi, Kusungawi, Mamai Sangi, Amu Masugi, Sweeter Maliti. Mahakalwene Kiba Masanupi, Haubism, Hentoi, Sahi Nipan, Lom Sure, Fuit Mari Wangi, Kulei Kusuni, Masapai, Masam Tili, Mamai Koidanai, Masanupa Haubism, Nelson, Sahi Mangarom Sure, Fit Ahum Wangi, Kusungawi, Masafai, Makoi Ahum Makanagumana, Technobidabadi Mana Police Station the Pau, PBU Haidi. Hausi Makata Nangasiki Sanabagi Pau Amuk Lobisi. Ngasigi Sanabagi Pauda, Gujarat January Mangadigi, Hogodoriba, Humpumapan Saba National Basketball Championship Manipur Gimahu Sinduna Saruk Yagadriba Sanuru Singda, Uniform Association Asigi President Su Wediba, Minister T.S. Radhasam Yantokre, Championship Asida Manipur Gi Sanuroi Taraganitoi Amasung Official of Saruk Yagani, Tasigi Kuntrada Manipur Team Infal Tadokani Haidi. El Saubo India Gi Senior Women Football Team Gi Assistant Coach Oina All India Football Federation Na Kalakle. Amaramda Senior Women Football Team Gi Goalkeeper Coach Oina L Roni Bala Sanusu Khalak Lehari.
Thawal District Veteran Table Tennis Association Sinduna Manga Suba Thawal District Veteran Table Tennis Tournament ngarang dagi Thawal Wama Tabada Leba District Table Tennis Indoor Stadium da pangchokre Nupaga single da M Sana Zawba amadi Nupaga doubles da ke Bobby amadi AK Brozian gi Jura na winner oikre Apunba Nupa player kuna saruk yaduna league round da sathakeba tournament adugi losinbigi tharamda DTO Aramba M Mani Association gi Vice President S Samananda amadi International Auditor of SS Ningtem na Mariba Musing oina saruk yaki Mako matang tarba sing mana matum sing su yantoki. Taragan history Manipuri style ki ani saba phase ke knockout round artificial turf ground oina hayeng December ki tang kunga trati ke sana ragani hairi. Hauji maka taba sana bagi pau amul ing thousand bayati ki phangbi gani. Nepal Suba Kangjam Karanaj Singh Memorial Second Division Football League ki ngasi sana ki ba match sing da SWC Samurwamadi Pamyal Pasoi Mai Pakre. Impal West District Football Association na sintuna tha sigitang kunma thoidigi team mangana sarug yaduna BMS ground tabung kok ta sathariba league asigi ngasi sanakiba ahanba matcha SDC Samurona SYPS hengmai bu gol ahum sinoda maitiba pikibani match asida mai pakiba SDC Samurogi gol singadu kisanna gol ani sanki atopa gol aduna Ronaldo na sankibani ani suba match ki sanakibada Pamyal Pasoina WSC ngairang bamugol ahum amada maitiba pikre Pamyal Pasoigi mai pakibgi gol singadu Wai Rajuna gol ani sanki atopa gol aduna Premanandana sankibani match asida maiti kiba WSC ngairang bamgi amatangarba gol aduna N Anandana sanki Sejing inat kan belum na sinduna tha sigitang kutmanga dagi tim taramathoina group ani thokna khaidoktuna sejing kangjebung da sathariba kuntra suba langthapal kendra interclub sports meet ki football masanagi ngasi sanakiba match ta LYSSU Lilong Bazarna Sidol Singkhong lekai bugol ani sinoda maiti pikre match asida mai pakiba LYSSU Lilong Bazar gi gol ani du A Boris na match ki ani suba madi tarahumdoi suba minita sankhibani hayin tilpung ani tabada sajing mamang lekai makha amadi LCDC Lilong sajing mamang lekai ga sanagani Hompu Homdoi Suba Sar Sursan Singh KCSI CBE Memorial Likam Knockout Open Kang Tournament ki ngasi sana ki bam match ta Singjamai Kangkhunna IWKK Kangkhut Usekon Khunobu mai tiba pikre Manipur Kang Association gi miyang makhada Singjamai Kang Association na sinduna tha sigitang kundagi Kangkhut taran group ani thongna khaidoktuna Singjamai Kang changda sathariba tournament asigi ngasi sana ki bam match ta Singjamai Kangkhutna IWKK Kangkhut Usekon Khunobu panjal taranipal taramathoida mai tiba pikibani hayeng kangchang asida IP Wangoi Kangkhut namadi Gopal Deba Kangkhut High School ga sanagani Tara Suba M Ravi Chandra Memorial Football Tournament ki ngasi sanakiba match singda Arapti FC Arapti amadi RFC khamnam nerak mai pakre M Ravi Chandra Memorial Trust na sinduna tha sigitang kunithoi degi tim taranipan sarug yaduna Kiangwei Ideal High School ground Kiangwei Mayalekai da sathariba Tara Suba M Ravi Chandra Memorial Football Tournament ki ngasi sanakiba ahanba match ta Arapti FC Arapti na AFC Kanchipur bugol manga sinoda maiti bipikibani Arapti FC Arapti gi mai pakibgi gol singadu Nongan bana gol ani sanki atopa gol ahum aduna Ronaldo Chauba madi Motilana sanki bani ani suba match ki sanakibada RFC khamnam lerakna GB Raj FC Kiangwei Muslim bugol ama sinoda maiti pikre RFC khamnam leraki mai pakibgi gol adu Rabindrana sanki hayeng nungtilpung ama makai tabada ahanba match oina Deni FC Hairok amadi FC Moiranga sanagani ani suba match nungtilpung ani makai tabada Khagi Club Kiangwei Mamanglekai amadi Lanchen B FC tabung khoka sanagani District Sports Association Bisnupur na sinduna tha sigitang taramanga dagi tim taramanga na grubani thongna khaidoktuna Bisnupur Mini Stadium da sathariba manga suba Ice Pisak Memorial First Division Football League ki ngasi sanakiba match ta NCYWO Nungsai Siruna LFC Ngaikong Khunobu gol ama sinoda maiti pikre amaromda association asina sinduna ground asida
थासिगी तांग कुनमंगादगी टीम तारानी थोइन ग्रुपनी थोंगना खाइदोक्तुना चथरिबा ताराहुमदोइसिबा एन बालानंदा मेमोरियल सेकेंड डिवीजन फुटबॉल लीग की ngasi sanakiba match ta Loktak FC project na SLO Bisnupur gol ama sinoda maitiba pikre amoromda stadium asida tha sigi tang tarani thoidigi team tarina saruk yaduna sathariba ani suba L Itomsa Memorial Super Division Football League ki ngasi sanakiba match ta Trukpur nambol amadi sai SCG ulo gol amamam chanaduna draw satkre ANYTK Thamiban Tingen Pukri Mapana Sinduna Tha Sigi Tang Taradagi Team Kunmangana Group Mari Thongna Khaidoktuna ANYTK Ground Thamiban Satariba Ahanba ANYTK Day and Night Under 15 5-man SS Soccer Tournament King Asisanakiba Ahanba match ta CEO Singimi Wama Khetri Lekai Amadi UYC Kanglatombi Bazar Goal Amamam Chanaduna Draw Satkre Ani Shuba match ki Sanakibada Bolero FC Bamo Lekaina UYC Kanglatombi Goal Taromdoi Amada Yamna Laksana Maitibi PK Mamang thagi tang kunithoidigi kunmari phawba Khumalampak multi purpose indoor hall da pangthokiba Marishuba International Thangta Championship amadi Karnataka gi Bijayapur Archery Nagar da leba Rani Sanuma Mangal Karloida tha sigi tang tarahomdigi taratuk phaw pangthokiba kunmanga suba National Thangta Championship da saruk yaruba Manipur gi Thangta Sanaroi mari official sing opogi thoram Huyal Lalong Thangta Association Manipur na sinduna Thangta Sanglen Yumnam Huidrom da pangthokre Thoramasida Kha Manipur Thangta Academy Manipur gi President Y Amumacha Huyal Lalong Thangta Association Manipur gi President Ais Prem Kumar Madi Atei Myoy Kya Su Saruk Yakhi Thasigi Tang Kuntaruktagi Odisha gi Bhubaneswar da leba KIIT University da sathariba All India Inter University Men and Women Archery Championship ki meter kuntra gi amadi meter yankai gi nupi gi Indian round da Manipuri University Kanchipur gi Wangkhem Maleswari na gold medal ani laukre Tagasari boyai hazilo silak pada maru pau amukahna Manipur ke Chief Minister N Birenda Champion of Science Award bidun ikai kumna kre SBI के डेप्यूटी मैनेजर अबमियोय अमना नोमैना कापदा नहा अमा लैखिद्रे अमसुंग हेल्थ मिनिस्टर न ngasi जिरिबाम के डिस्ट्रिक्ट कोर्ट कॉम्प्लेक्स जेल हॉस्पिटल अमदी जिरिबाम की स्टेट के फिबम यंगसिनक्रे ngasi ki damak kari ISTV na miyang bidam te pizariba paw matang asde loizare miyang kabiri maya pula mapuso amuka nagkumjari